Nganba mafamduda lengdana angawba amagum leptuna leihore. Nupa nattabagum miludagisu pirangi hauri. Tompokna nang disida kaidorino nang thibada sale khoide. Parina kadom de na thokrino nangna tungon thorakpada hekta leramde lao chalase. Nganba karimta khumde mityengdu thoibina chatkiba maikaidudani thamlibadu. Tompokna karino bazar mayasida nangna muk tawrisina mi loina yengnare. Parina nganbagi masadu nomlaga hairei. Layoknarabo karino nang tawrisibo. Nganba tapna thoibida asi hairaga thoibina chatkiba maikaiduna makhuttu thilli. Tompokna lohongamda sidane karomde thoibino mo. Parina choirol yam lon kreda. Nganbana choirol nati thoibido hojik thengnaye. Ngayaki mamangi thaudoktu wari liduna khangali. Parina thoibina nangna sakhangdabado anauba nati hanadagi adum khangdraduni. Tompokna hojikne magi wakhal khanba matam nateko pochai legadaba yami chaslao. Makhoi anina nganbabu namduna puduna hankre. Somdana gari manungduda thoibi tumina famli. Loyana thoibi ungduna lay. Thoibi yambo kay haige hojikki nupado nang amuk tawkhidribo. Hoi amuk tawudriye. Ningsingune nang amuk tawudribane. Ningsinge ay amuk tawudriye hojik ubaduna ahanbane. Oh phare phare. Asumda makhoi ani yumda halakminare. Mamaga manamaga famduna leirambadu ubada thoibi yamna harauze. Mama amadi manamasu thoibina honglambadu ubada harauze. Loyana ma chai sing kamai tawrage. Ima hoi laise kari thongage. Nga thongi chathokla silamlani haibabune pulap charasina ngairine. Ima pungse thenge chathoknoba tawrase. Dining table duda mayam ikoi koisinduna chak chaminari. Thoibidi chaba yaudre. Mayamgi awat apa hapnaba mayamna charibadugi nakanda leptuna lay. Tampana ibema nangsu mayam charingai sida chahurasi laodana horena thanda muk pharak taranine. Ima ihanida ima hoi hana chathokpiro. Loyana thoibi ima hoi teimu hoina nungaiba hongnade lao. Loyana bu hairabadi thoibina yadaba amata leite. Thoibidu kari wakhal khalurabano khangde. Loyana famliba adugi manakta chair ma chingsinduna masu phamai. Aduga loyana chariba pletuda masu chaba haurai. Thoibigi mataududa loyadu tingakna thoibida yengduna laikre. Thoibina kaidaurage noi mayamna ingonda chadogi yengiduba. Thoinuna ibema ibungodo chafam khangaroina nangi sida tongana larisida chaba yadro. Thoibina ima yambungda chamina se haikidudi adu chabibane. Loyada mu ansilaga yambo chumdroina haise. Loya tapna loyadi ikaibana loirabani. Thoibigi mataududa thoibigi mama amadi mana kai khalangani khanbada makok adu mai haure. Ikaiba khangbo oina ising yawbu glass tu thangatuna thai. Thoibina ima TV dadi matai manang pulap chaminai dudi aisu yambunga chabasa kai kaigeba. Thoibigi wahai duda loyadu ising thaglambadagi khanga hai. Thoibina loyagi makok aduda pop sui. Ising thakpa phau angang machaga chap hemane phajana thakpa yadro. Chahidi nambo podore ising phok thakpa hite. Ising thakpa phau tambi ko hairoba. Thoibigi mataududa mayamdu khangnong nong thorai. Kesona icha thoibise aidi onthokna nungsikre. Man hek lakpadagine imungse ithan bagum tawine. Tamphana aidi thoibise aikhoida dum thamninglabanina icha ningol yaujadabanina aidi thoibisi wa haiba loidringai loyana marak thalai. Ima chak chaba loiraga gyan tana wari sase. Wari sumsa lairadi ima hoi taimu hoise chak chapam khangaroye.
Thoibina Yambong nang chakfam thokpa chaw yadro Loya du Thoibida mamit khana yenglai Thoibi su loya gi minyeng duda wa makha tarutre magi chakfam thokpa chaba amu hokre Loya su hoi mai hai da khai adumak chari Thoinudi machaga loyaga gi mataudu uraga milu da pirang ihaurei Thoibi bu yumsida lairiba mi khudingmakna luna nungsina loina bi haibasi mayek sengna khangba ngamki adumakna bu Thoibi nu yumsida maning tamna tawningbata tawduna leijaribani mayamdu chak chaba toklaga laihawga Thoibi gana kolik singdu loisilamaga Thoibi ga laihawga di Thoibi gi kada kakre makadana tampa keso Thoinu loya punna phamduna wari sanari Thoinuna Ibungo loya ibe magi phibam sibu Loyana Ima hana dagi harurabadina yam phagale mi uba yaramdabado masada akiba hainadaba poklambado haujikti laikidre hafta ani mukti hidak singse chang naina chakidaba yaroye test tawbagi result singdo loina normal da laire athuba matamda Thoibise hanagi phibamda amu hanjila ani masigidamak ima hoinane kayamda khanjinbigano hafta amaromdi Thoibise sida laikisano adugi matung Thoibise yumda laiba yarani Loyagi wahaidu tabada Thoinu harauje Thoinuna karamba matamdano imana ibungogi laman singba ngangbadoise aikoidi laman singba ngamgani thajade Layana karigi lamano ima adumna haibigano aidi miyoiba amagi awaba tabada mateng khara duk tawjabani masida lamangi wafamdo haibigano nacha taba nungaite tamphana matang chari ngai sida wafam amata haudokjage Thoinuna iche kari wafamno hekta haibiyo tamphana wafam ase noi tadaga aiga kupna khanaraga mangonda haudokpani masida inauna lana khanganuko Thoinuna iche na hainingbado hekta haibiyo nanauna lana khanba mata leijaroi kesona marak thatlaga hairei ibungo nang Thoibiga ibemage gi hai mahido khara pibirucho Thoibidu hidak chabagi matamsu yaurabani thani baba laya famlambadagi fuk hawgalaga kitchen da changlaga fridge dagi hai mahi yawbu bottle du lauthoklaga glass ani hairaga Thoibi hoina lairiba ka adu da ka khalai mabuk da su khalai khoi imana Thoibi gi mama da haidori bo wado kari bora jano baba na aibo mathak ta dang khalai sina ai taba yadaba kari wari boiba tamphana sumdau bane wase koi tho aroige ibe ma Thoibise aigi ma oiba pami yumsigi yumburembi oibadane inaudagi mama aina phigau sana nijariye inauna harau yabiyo yumsida ibe mana ihan hana lakhiba numit aduda aidi Thoibise imawmokni khankrabane aina khankhiba manglan ase inauna amuktadi thunganbiyo Thoinu wakhal ngai khallaba tungda khumai ichena takpiriba wafamse Thoibigi damaktadi maraibu phabane aduda iche icha Thoibigi thokiba thaudoktuna yumsigi mau oiba haibasibu oithokpa yagadrane tamphana icha Thoibigi wari pumna makhangle haukiba singdo amu puthoknaragumsi aidi icha Thoibise ima oira doiniko afaba numit amadane imau haiba lakla doiniko Thoinusu ika tawraga leire hoi haibaga ngamda masadu tawfamsu khangdre samas amadi laikai asina ahenbo oijaba thiba oina khankidra haibagi mapokningda mipaiba pokjai asumna wari watai sanaraba tungda Thoinu amadi laihausu mayumda lagle makhoi ani na halakpada nganbana makhoi bu ngaiduna leirammi makhoi ani lakpa ubada nganba changlaktuna kaurai nganbana ine kadai chatlubano Thoinuna haima nganba ine hoi imphal chatlubani kaidobano ine icha Thoibigi manaktane ma imphal da kaidoba laikhrino adu hanglidubu karigino ngasai imphal da chatluba Thoibido nupa amaga lehewe ibunga ichana mirol tadana leiraga khalak penba yam yaunare
ꯑꯗꯨꯅ ꯏꯆꯥꯗꯣ ꯂꯥꯌꯦꯡꯅꯕ ꯏꯝꯐꯥꯜꯗ ꯊꯝꯕꯅꯤ ꯅꯪꯅ ꯊꯦꯡꯅꯔꯛꯏ ꯎꯅꯔꯛꯏ ꯍꯥꯏꯗꯨꯅꯅꯦ ꯗꯣꯛꯇꯔꯗꯨꯒ ꯑꯣꯏꯔꯤꯅꯤ ꯉꯁꯥꯏ ꯑꯌꯨꯛꯅꯦ ꯃꯈꯣꯏ ꯑꯅꯤ ꯆꯦꯛ ꯆꯠꯂꯨꯕꯅꯤ ꯗꯣꯛꯇꯔ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯍꯣꯏ ꯆꯪꯈ꯭ꯔꯒꯦꯀꯣ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯍꯥꯎ ꯇꯍꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇ ꯉꯥꯟꯕ ꯃꯊ꯭ꯋꯥꯏ ꯆꯥꯛꯆꯕꯒꯨꯝ ꯇꯧꯔꯛꯂꯦ ꯊꯧꯗꯣꯛꯇꯨꯅ ꯅꯧꯔꯤꯉꯩ ꯊꯣꯏꯕꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄ ꯉꯝꯈꯤꯗꯦ ꯅꯨꯡꯁꯤꯌꯦꯗꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯌꯧꯈꯤꯗꯕꯅꯔ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯕꯨ ꯇꯁꯦꯡꯅ ꯀꯤꯖꯕ ꯄꯣꯛꯈꯤꯕꯅꯤ ꯂꯩꯈꯥ ꯇꯥꯔꯕꯤ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯂꯨꯕꯗ ꯃꯉꯣꯟꯗ ꯃꯤꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯀꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯉꯥꯟꯕ ꯊꯣꯏꯕꯤꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯂꯩꯈꯤꯕꯅꯤ ꯃꯁꯥꯅ ꯌꯥꯗ ꯏꯖꯠ ꯂꯩꯈꯥ ꯇꯥꯈ꯭ꯔꯕꯤ ꯊꯣꯏꯕꯤꯅ ꯉꯥꯟꯕꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯥꯕꯨꯗꯤ ꯉꯥꯟꯕꯅ ꯂꯧꯁꯤꯟꯕꯤꯈꯤꯅꯤ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯈ꯭ꯔꯦ ꯊꯃꯣꯏꯗ ꯉꯥꯟꯕꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯈꯤ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯀꯥꯎꯊꯣꯛꯄꯗꯤ ꯉꯝꯈꯤꯗꯦ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯐꯝꯂꯤ ꯉꯥꯡꯕꯤꯅ ꯅꯪꯕꯨ ꯍꯜꯂꯛꯑꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯊꯣꯛꯎꯔꯒꯦ ꯅꯄꯥꯅ ꯊꯣꯡꯒꯥꯟ ꯆꯪꯐꯝꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎ ꯍꯥꯏꯕꯅꯤ ꯅꯪꯁꯨ ꯅꯃꯥꯟꯅꯕ ꯈꯔ ꯀꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯁꯤꯟꯕꯗꯤ ꯃꯌꯥꯔꯕꯅꯤꯅꯦ ꯉꯥꯟꯕ ꯀꯩꯝꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯉꯥꯡꯕꯤꯅ ꯍꯩꯃꯥ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ ꯇꯥꯏꯌꯦ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯏ ꯏꯃꯥꯁꯤ ꯑꯝꯇ ꯊꯣꯛꯈ꯭ꯔꯣ ꯉꯥꯏꯍꯥꯛꯇ ꯏꯪꯅ ꯋꯥꯈꯜꯁꯦ ꯄꯣꯊꯥꯒꯦ ꯃꯁꯤꯗꯤꯕ ꯉꯥꯡꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯉꯥꯟꯕꯒꯤ ꯊꯃꯣꯏꯗꯨ ꯆꯥꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯃꯁꯥꯅ ꯈꯟꯖꯈꯤꯕ ꯋꯥꯈꯜꯗꯨꯒꯤꯗꯃꯛꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯖꯩ ꯉꯥꯟꯕꯅ ꯊꯣꯏꯕꯤ ꯊꯧꯗꯣꯛꯁꯤꯗ ꯑꯃꯨꯛ ꯍꯥꯊꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯋꯥꯠꯂꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯣꯡꯂꯁꯤ ꯌꯥꯝꯕꯣꯡ ꯅꯪꯅ ꯃꯄꯥꯟ ꯄꯣꯛꯊꯣꯛꯇ ꯊꯣꯛꯄꯗꯣ ꯇꯧꯒꯅꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯤꯌꯦ ꯑꯗꯨꯒ ꯑꯩꯒ ꯇꯣꯏꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎꯊꯥꯡꯁꯨ ꯊꯥꯔꯛꯀꯅꯨ ꯑꯩꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯤꯕꯅꯦ ꯋꯥꯈꯜꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯤꯌꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯋꯥꯏ ꯌꯥꯝꯕꯣꯡ ꯏꯕꯥꯅꯤꯒꯤ ꯄꯟꯊꯨꯡꯒꯤ ꯈꯟꯕꯗꯁꯨ ꯑꯩ ꯄꯥꯈꯠꯂꯦ ꯄꯟꯊꯨꯡꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯋꯥꯒꯅꯨ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯀꯅꯤ ꯊꯨꯡꯅꯕ ꯈꯛꯅꯁꯨ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯌꯥꯝꯕꯨꯡꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ ꯍꯧꯖꯤꯛꯄꯨ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯃꯇꯝꯗ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯁꯥꯒꯩ ꯅꯥꯇꯩ ꯏꯃꯨꯡꯒꯤ ꯏꯖꯠꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛꯇꯨꯒꯤ ꯈꯜꯂꯒ ꯑꯩꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯧꯗꯣꯛꯇꯨꯅ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯍꯨꯝꯗꯣꯛꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯗ ꯑꯩꯒꯤ ꯏꯔꯥꯜꯕꯨ ꯀꯔꯤꯅꯣ ꯌꯥꯝꯕꯣꯡ ꯃꯁꯤꯗ ꯑꯩꯕꯨ ꯀꯔꯤ ꯂꯥꯟꯕꯒꯦ ꯅꯪꯗꯤ ꯂꯥꯟꯗꯤꯌꯦ ꯐꯔꯤꯉꯩ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯐꯠꯇ꯭ꯔꯒꯅ ꯍꯨꯟꯗꯣꯛꯀꯦ ꯍꯥꯏꯕ ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯡꯁꯤꯕꯅꯣ ꯑꯩꯗꯤ ꯌꯥꯝꯕꯣꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕ ꯄꯨꯟꯁꯤꯁꯤꯗ ꯉꯥꯎꯅ ꯐꯩꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯅꯨꯡꯁꯤꯕꯅꯦ ꯉꯁꯤꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ ꯊꯣꯏꯕꯤ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯑꯩꯒ ꯎꯅꯒꯨꯝꯁꯤ ꯄꯥꯎꯁꯨ ꯐꯥꯎꯅꯔꯒꯨꯝꯁꯤ ꯊꯦꯡꯉꯦ ꯆꯠꯅꯕ ꯇꯧꯁꯤ ꯐꯔꯦ ꯌꯥꯝꯕꯨꯡꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯀꯥꯏꯗꯦ ꯑꯩ ꯌꯥꯝꯕꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯝꯕꯨꯡꯕꯨ ꯀꯥꯎꯕꯗꯤ ꯂꯩꯔꯣꯏꯌꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯁꯦ ꯌꯥꯝꯕꯨꯡꯅꯤ ꯍꯧꯖꯤꯛ ꯌꯥꯝꯕꯨꯡꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯕꯁꯨ ꯑꯩꯕꯨ ꯍꯪꯒꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯗꯨꯅ ꯃꯍꯧꯁꯥꯒꯤ ꯊꯣꯏꯕꯤꯒꯨꯝ ꯎꯔꯛꯂꯕꯗꯤ ꯑꯩꯕꯨ ꯍꯔꯥꯎ ꯎꯅꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯦꯀꯣ ꯌꯥꯝꯕꯨꯡ ꯏꯕꯨꯡꯉꯣ ꯃꯆꯥꯅꯨꯄꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯉꯥꯡꯕꯤꯅ ꯁꯣꯐꯥꯁꯤꯗ ꯇꯨꯝ ꯂꯩꯔꯕ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯂꯁꯤ ꯅꯄꯥꯁꯨ ꯆꯥꯕ ꯍꯧꯍꯧꯔꯦ ꯊꯥ ꯑꯃ ꯑꯅꯤꯁꯤꯗ ꯊꯣꯏꯕꯤ ꯌꯥꯝꯅ ꯍꯣꯡꯂꯕꯅꯤ ꯑꯁꯣꯝꯗꯅ ꯉꯥꯟꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯅꯛꯁꯤꯜꯂꯛꯂꯦ ꯂꯨꯍꯣꯡꯒꯗꯧꯔꯤ ꯍꯥꯏꯕꯁꯨ ꯀꯥꯎꯊꯣꯛꯂꯦ ꯃꯁꯥꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ
ꯊꯃꯣꯏꯗ ꯂꯣꯟꯅ ꯀꯜꯂꯛꯄꯒꯤ ꯃꯩꯔꯤ ꯑꯃꯁꯨ ꯆꯥꯛꯂꯛꯇꯕ ꯅꯠꯇꯦ ꯃꯥꯁꯨ ꯈꯪꯉꯤ ꯊꯣꯏꯕꯤ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯃꯥꯅꯁꯨ ꯅꯣꯡꯃꯇ ꯊꯣꯏꯕꯤꯕꯨ ꯂꯥꯌꯦꯡꯕꯤꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯈꯪꯗꯅ ꯂꯣꯌꯥꯅ ꯊꯣꯏꯕꯤꯕꯨ ꯂꯥꯌꯦꯡꯂꯤ ꯇꯥꯕꯗ ꯉꯥꯟꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯅ ꯃꯁꯥꯗꯨ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯃꯤꯔꯣꯜ ꯈꯔ ꯇꯥꯔꯕꯅꯤꯅ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯂꯩꯔꯨꯅꯕ ꯈꯟꯅꯔꯦ ꯋꯥꯔꯜ ꯇꯨꯔ ꯆꯠꯈꯤꯕ ꯔꯣꯍꯤꯠ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯅꯤ ꯂꯣꯌꯥꯅ ꯑꯣꯛꯄ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯂꯣꯌꯥꯅ ꯏꯃꯥ ꯆꯠꯊꯣꯛꯎꯔꯒꯦ ꯄꯨꯡ ꯑꯃꯒꯤ ꯐ꯭ꯂꯥꯏꯠꯅꯤꯅ ꯆꯞ ꯆꯥꯔꯅꯤ ꯇꯝꯐꯥꯅ ꯍꯣꯏ ꯍꯣꯏ ꯏꯟꯁꯥꯡꯁꯤꯁꯨ ꯂꯣꯏꯒꯗꯧꯔꯦ ꯌꯧꯔꯛꯄꯒ ꯆꯞ ꯆꯥꯔꯅꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯕ ꯌꯥꯔꯅꯤ ꯂꯣꯌꯥꯅ ꯆꯠꯂꯨꯈꯤꯒꯦ ꯇꯝꯐꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯂꯥꯛꯇꯣꯏꯁꯦ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯎꯄꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯃꯉꯥꯎ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯃꯥꯁꯇꯔ ꯂꯣꯏꯁꯤꯜꯂꯒꯅꯦ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯔꯣꯏ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯅꯦ ꯃꯥꯏ ꯑꯣꯟꯁꯤꯟꯗꯣꯏꯅꯤꯅ ꯃꯇꯝ ꯈꯔ ꯀꯣꯏꯊꯣꯛꯂꯨꯒꯦ ꯑꯗꯨꯒꯤ ꯀꯣꯏꯕ ꯆꯠꯈ꯭ꯔꯤꯕꯅꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯁꯦ ꯀꯨꯏꯗꯤ ꯀꯨꯏꯔꯕꯅꯤ ꯏꯃꯥ ꯀꯩ ꯂꯝꯗꯅꯣ ꯀꯣꯏ ꯆꯠꯈ꯭ꯔꯤꯕꯣ ꯂꯝ ꯁꯨꯔꯦꯗ ꯏꯟꯗꯤꯌꯥꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒꯅꯦ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯤꯕꯅꯦ ꯑꯁ ꯏꯃꯥ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯐꯥꯎ ꯑꯃꯨꯛꯇ ꯆꯠꯆꯗ꯭ꯔꯤꯌꯦ ꯏꯝꯐꯥꯜꯁꯤꯐꯥꯎ ꯍꯟꯗꯛ ꯂꯥꯛꯏꯁꯤꯅ ꯑꯍꯥꯟꯕꯅꯦ ꯏꯃꯧꯅ ꯆꯠꯅꯤꯡꯂꯗꯤ ꯀꯣꯛ ꯍꯦꯛ ꯄꯨꯕꯤꯔ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕꯤ ꯅꯧꯐꯦꯠ ꯇꯧꯖꯩ ꯄꯨꯡ ꯑꯃꯒꯤ ꯐ꯭ꯂꯥꯏꯠ ꯑꯣꯏꯔꯕꯁꯨ ꯄꯨꯡ 3 ꯇꯥꯗꯣꯔ ꯐꯥꯎꯗ ꯌꯨꯝꯗ ꯌꯧꯔꯛꯇ꯭ꯔꯦ ꯀꯦꯁꯣꯅ ꯄꯨꯡꯗꯤ ꯐꯅ ꯊꯦꯡꯂꯦꯅꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯒ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯐꯣꯟ ꯑꯝꯇ ꯇꯧꯁꯤꯔꯅꯦ ꯇꯝꯐꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯇꯧꯕꯤꯔꯨꯅꯨ ꯑꯉꯥꯡꯁꯤꯡꯅ ꯆꯠꯊꯣꯛꯂꯤꯉꯩꯗꯅꯦ ꯐꯣꯟ ꯇꯧꯁꯤꯟꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯟꯖꯩꯗ ꯒꯥꯔꯤ ꯊꯧꯔꯝꯅꯤꯁꯨ ꯈꯪꯗꯦ ꯒꯥꯔꯤ ꯆꯤꯟꯗꯨꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯌꯦ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤ ꯏꯕꯦꯝꯃꯗꯤ ꯉꯁꯥꯏꯗꯒꯤ ꯃꯥꯁꯨ ꯋꯥꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯁꯅꯣꯅ ꯑꯩꯅ ꯍꯥꯏꯈꯤꯕꯅꯦ ꯄꯣꯊꯥꯔꯝꯒꯅꯤꯌꯦ ꯐꯔꯦ ꯐꯔꯦ ꯏꯁ ꯃꯥ ꯆꯠꯈ꯭ꯔꯗꯤ ꯌꯨꯝꯁꯦ ꯑꯃꯨꯛ ꯏꯍꯥꯡ ꯍꯥꯡꯂꯅꯤꯅꯦ ꯍꯥꯡꯕꯒ ꯌꯥꯔꯣꯏꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒꯅꯦ ꯃꯥꯡꯒꯣꯟ ꯍꯦꯛꯇ ꯀꯥꯔꯨꯔꯗꯧꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ ꯆꯍꯤ ꯂꯤꯁꯤꯜꯂꯛꯄꯅꯔ ꯀꯩꯅꯣ ꯏꯃꯤꯠꯁꯤꯗ ꯏꯃꯧꯒꯤ ꯀꯨꯝꯍꯩꯗꯣ ꯌꯦꯡꯅꯤꯡꯂꯛꯂꯦ ꯏꯁꯨꯒꯤ ꯈꯣꯡꯖꯤ ꯃꯈꯣꯜꯒꯗꯣ ꯇꯥꯅꯤꯡꯉꯛꯏꯅꯦ ꯍꯣ ꯃꯣꯏ ꯄꯥꯕꯨꯡꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨꯅꯦ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇꯅꯦ ꯑꯩꯒꯤ ꯏꯁꯨꯅꯤ ꯀꯥꯏꯅ ꯂꯦꯟꯅ ꯂꯦꯟꯅ ꯄꯨꯕꯗꯣ ꯄꯥꯝꯖꯔꯤ ꯄꯣꯠꯅꯤꯀꯣ ꯊꯣꯏꯕꯤꯗꯨ ꯇꯧꯐꯝ ꯈꯪꯗꯗꯅ ꯇꯝꯐꯥꯒꯤ ꯐꯣꯟꯗꯨꯗ ꯏꯁꯩ ꯇꯥꯔꯒ ꯃꯊꯛꯇ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯀꯥꯔꯛꯏ ꯑꯍꯥꯟꯕꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯦꯞꯂꯒ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ ꯈꯪꯍꯧꯗꯅ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕꯗ ꯅꯅꯥꯎ ꯍꯥꯏꯅ ꯁꯦꯞ ꯇꯧꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯒꯅꯤ ꯈꯟꯅ ꯊꯣꯏꯕꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ ꯍꯦꯜꯂꯣ ꯑꯩ ꯊꯣꯏꯕꯤꯅꯦ ꯏꯃꯥꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯄꯥꯏꯕꯅꯦ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯀꯣꯜꯗꯨ ꯀꯛꯊꯠꯂꯒ ꯊꯣꯏꯕꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯝꯐꯥꯕꯨ ꯀꯧꯗꯨꯅ ꯃꯊꯛꯇꯒꯤ ꯆꯦꯟꯊꯔꯛꯏ ꯊꯣꯏꯕꯤꯒꯤ ꯈꯨꯀꯧꯗꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯒ ꯈꯣꯡꯂꯩ ꯊꯨꯅ ꯀꯨꯝꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯁ꯭ꯇꯤꯌꯔꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯋꯥꯜꯗꯨꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯜꯂꯤ ꯁꯥꯐꯨ ꯀꯟꯅ ꯌꯩꯈꯤꯕꯅ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈ꯭ꯔꯦ ꯇꯝꯐꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣ ꯏꯕꯦꯝꯃꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯃꯤ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ ꯀꯦꯁꯣꯁꯨ ꯆꯪꯉꯛꯏ ꯀꯩꯗꯧꯔꯦ ꯃꯃꯥ ꯏꯕꯦꯝꯃꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯄꯨꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ ꯑꯉꯥꯡꯁꯤꯡꯁꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯣꯏ ꯍꯣꯏ ꯍꯥꯟꯅ ꯄꯨꯔꯁꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯐꯣꯟ ꯇꯧꯔꯁꯤ ꯄꯟꯊꯗꯅ ꯇꯝꯐꯥ ꯑꯃꯗꯤ ꯀꯦꯁꯣꯅ ꯊꯣꯏꯕꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯦ ꯊꯣꯏꯕꯤꯗꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯒ ꯀꯦꯁꯣꯅ ꯃꯆꯥꯅꯨꯄꯥ ꯂꯣꯌꯥꯗ ꯐꯣꯟ ꯇꯧꯏ ꯂꯣꯌꯥꯒꯤ ꯐꯣꯟꯗꯨ ꯆꯠꯇ꯭ꯔꯗꯨꯅ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯇꯧꯏ ꯀꯦꯁꯣꯅ ꯅꯅꯥꯎ ꯅꯣꯏꯕꯨ ꯌꯧꯔꯛꯇ꯭ꯔꯤꯕꯣ ꯔꯣꯍꯤꯠꯅ ꯄꯥꯕꯨꯡ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯕ ꯇꯥꯃꯣꯁꯨ ꯑꯩꯁꯨ ꯈꯔ ꯁꯣꯛꯑꯦ ꯃꯅꯥꯛ ꯅꯛꯄ ꯀ꯭ꯂꯤꯅꯤꯛꯇ ꯆꯪꯂꯒ ꯐꯥꯔꯁ ꯑꯦꯗ ꯄꯤꯔꯒꯅꯦ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯏꯃꯥꯗ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯕ ꯑꯗꯣ ꯏꯇꯩꯃ ꯄꯥꯏꯔꯛꯑꯦ ꯏꯇꯩꯃꯗ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯛꯇ꯭ꯔꯣ ꯄꯥꯕꯨꯡ ꯀꯦꯁꯣꯅ ꯅꯪ ꯇꯥꯃꯣꯗꯣ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣ ꯔꯣꯍꯤꯠꯅ ꯃꯌꯥꯝꯕꯗ ꯐꯣꯟꯗꯨ ꯄꯤ ꯂꯣꯌꯥꯅ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯅꯅꯥꯎꯗ ꯄꯥꯎ ꯇꯝꯕꯗꯣ ꯊꯣꯏꯕꯤꯗ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯕ ꯀꯩꯅꯣ ꯍꯥꯊꯨ ꯍꯥꯊꯨ ꯃꯊꯛꯇꯩ ꯀꯨꯝꯂꯛꯄꯗ
ꯁ꯭ꯇꯤꯌꯔꯗꯒꯤ ꯑꯣꯟꯊꯔꯛꯇꯨꯅꯅꯦ ꯃꯀꯣꯛꯇꯨ ꯋꯥꯜꯗ ꯌꯩꯁꯤꯟꯈ꯭ꯔꯦ ꯍꯦꯚꯤ ꯕ꯭ꯂꯤꯗꯤꯡ ꯇꯧꯔꯦ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ ꯂꯣꯌꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯀꯦꯁꯣꯅ ꯍꯣꯁꯄꯤꯇꯥꯜꯗꯨ ꯍꯥꯏꯔꯦ ꯂꯣꯌꯥ ꯐꯣꯟ ꯊꯝꯈꯤꯕꯒ ꯔꯣꯍꯤꯠꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯆꯠꯁꯦ ꯊꯣꯏꯕꯤꯗꯣ ꯇꯨꯁꯤꯟꯕꯗ ꯏ ꯌꯥꯝ ꯊꯣꯛꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯦ ꯍꯥꯏꯌꯦ ꯑꯁ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯀꯔꯤ ꯗꯥꯎꯅꯣ ꯂꯣꯌꯥꯗꯤ ꯃꯁꯥꯗꯨ ꯏꯄꯥꯗ ꯄꯥꯈꯠꯆꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯂꯣꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯦ ꯊꯣꯏꯕꯤꯗꯨ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯦꯁꯣ ꯑꯃꯗꯤ ꯇꯝꯐꯥꯁꯨ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯂꯣꯌꯥꯅ ꯄꯥꯕꯨꯡ ꯀꯃꯥꯏ ꯇꯧꯔꯦ ꯀꯦꯁꯣꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗ ꯀꯥꯞꯂꯤꯕ ꯍꯤꯗꯥꯛꯁꯦ ꯂꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤ ꯍꯥꯏꯅꯦ ꯂꯣꯌꯥꯅ ꯑꯩ ꯗꯣꯛꯇꯔ ꯑꯝꯇ ꯎꯅꯔꯨꯒꯦ ꯂꯣꯌꯥ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯇꯝꯐꯥꯅ ꯅꯇꯩꯃꯅ ꯄꯥꯏꯔꯛꯑꯦ ꯈꯪꯂꯗꯤ ꯅꯪꯕꯨ ꯀꯔꯤ ꯇꯧꯕꯩ ꯄꯥꯎꯗꯣ ꯇꯝꯂꯨꯔꯤꯅꯣꯃꯤ ꯔꯣꯍꯤꯠꯅ ꯁꯨꯃꯥꯏ ꯇꯧꯅꯤꯗꯤ ꯑꯩꯗꯤ ꯀꯅꯥ ꯈꯪꯖꯒꯦ ꯇꯥꯃꯣꯅꯗꯤ ꯐꯔꯦ ꯍꯥꯏ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯍꯥꯏꯔꯨꯕꯅꯦ ꯅꯌꯥꯝꯕꯁꯤ ꯑꯃꯨꯛ ꯃꯊꯥ ꯁꯥꯅꯕ ꯊꯕꯛ ꯍꯦꯛ ꯇꯧꯋꯤꯗ ꯂꯣꯌꯥ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯀꯦꯁꯣꯅ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯌꯦ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯌꯨꯝꯗ ꯄꯨꯊꯕ ꯌꯥꯔꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯏꯃꯥ ꯅꯅꯥꯎꯁꯦ ꯋꯥꯔꯝꯂꯅꯤ ꯅꯣꯏ ꯆꯠꯂꯝꯃꯣ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯄꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯀꯦꯁꯣꯅ ꯐꯔꯦ ꯅꯃꯥꯗꯤ ꯂꯩꯍꯧꯔꯁꯅꯨ ꯅꯅꯥꯎꯒ ꯑꯩꯒ ꯆꯠꯂꯒꯦ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯔꯣꯍꯤꯠꯅ ꯏꯃꯥ ꯆꯠꯂꯝꯃꯒꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯕꯅꯦ ꯂꯣꯌꯥꯅ ꯆꯥꯎꯔꯣ ꯌꯨꯝꯗꯅꯦ ꯑꯍꯥꯎꯕ ꯊꯣꯡꯍꯧꯔꯕꯅꯦ ꯀꯦꯁꯣ ꯑꯃꯗꯤ ꯔꯣꯍꯤꯠꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯇꯝꯐꯥꯅ ꯏꯕꯦꯝꯃ ꯊꯣꯏꯕꯤ ꯇꯤꯡꯉꯛ ꯇꯝꯐꯥꯗ ꯌꯦꯡꯉꯤ ꯂꯣꯌꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯀꯥ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯨꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯂꯣꯌꯥꯅ ꯅꯪꯅ ꯂꯩꯔꯤꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯇꯝꯐꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯜꯂꯗꯧꯅꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤꯁꯤꯕꯣ ꯅꯣꯏ ꯀꯅꯥꯅꯣ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯊꯣꯏꯕꯤꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯕ ꯂꯣꯌꯥꯒꯤ ꯁꯛꯐꯝꯗꯨ ꯈꯪꯍꯟ ꯍꯟꯖꯤꯟꯈ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏꯕꯤ ꯑꯩ ꯅꯪꯒꯤ ꯌꯥꯝꯕꯨꯡꯅꯦ ꯂꯣꯌꯥꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯒꯤ ꯌꯥꯝꯕꯨꯡ ꯅꯠꯇꯦ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯏꯕꯁꯦ ꯑꯩ ꯌꯨꯝꯗ ꯆꯠꯀꯦ ꯁꯤ ꯍꯥꯏꯔꯒ ꯕꯦꯠꯇꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯝꯐꯥ ꯑꯃꯗꯤ ꯂꯣꯌꯥꯅ ꯊꯣꯏꯕꯤꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯂꯣꯌꯥ ꯑꯃꯗꯤ ꯇꯝꯐꯥꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ ꯂꯣꯌꯥꯅ ꯏꯃꯥ ꯗꯣꯛꯇꯔꯗ ꯑꯝꯇ ꯀꯧꯔꯛꯑꯣ ꯊꯣꯏꯕꯤꯁꯦ ꯆꯠꯈꯤꯗꯅꯕ ꯐꯥꯖꯤꯜꯂꯒ ꯊꯅꯝꯒꯦ ꯇꯝꯐꯥꯁꯨ ꯍꯣꯕꯦ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥꯅ ꯊꯣꯏꯕꯤ ꯑꯝꯇ ꯉꯥꯏꯈꯣꯁꯦ ꯅꯪ ꯌꯥꯝꯕꯨꯡꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗꯤ ꯅꯪ ꯅꯠꯇꯤꯌꯦ ꯇꯟꯖꯥꯗꯨꯗ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗꯨ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ